MONSANG PHURUPKI Maheiroi Phu-Cheikhibagi Thoudok Akanba Mawongda Condemn Tou-E Haina All Manipur Student Union Amsu gi Maikeidagi Phongdorakli Amsu gi Maikeidagi Thoudok Cherolamada Hokiba October gi tarik kunsha numidangi chawrakna pung 7 makhairom taba duaida Chandel District ki manung chanba Zafau village dagi MONSANG Nagai Student Union gi thomi sing mayum halakpagi palen chatkibagi lambi Bijoypur manakta masak khangdaba mioi khrana Phu-Cheikhibagi Thoudok Amsu na Akanba Mawongda Condemn Tourakli Thoudok adu Thokan ningdaba yamna laibak thiba Thoudok amani laibak thiba Thoudok adugi matangda chenariba miyoising Manipur police na athugu matamda fagat pangamkiba makoigi mathakta logi oiba terak fanghanaba laukhat kiba police personnel singbu Amsu na thagatpa Phongdorakli Manipur police kesi gumba singthaningai oiba thabak asina Thokan ningdaba Thoudok kayadagi kanba ngamlagani amaromda haukiba kumjali sing aniga kulhumdoi migi tarik ahum dagi leipak asida thoklakiba irang haujiksu masigi waroisin amata laitana matam sangna lakpadagi lamdam asi hiram kayada sothaba leipak ama oiduna lakli asigumba tanpham asida asigumba laibak thiba Thoudok asi matungda amukhana thoktabu oisanu loinana soklaba MONSANG gi Maheiroi sing athubada fagatpa oirasanu haina chirolasina makhatari